Malem asida thokliba angakpa tabada tujunglaba thodok wathok singilakta ngasisu ama Miyamda thamjari. Masagi pendaba amadi laman khumningbana oirakhiba serial killer Joseph Roy Methenii gi case. Serial killer Joseph Roy Methenii asi USA gi Baltimore gi Maryland hariba mafum asida 1955 gi March ki tang anida pokhi. Machin Manau ahumgi manungda mahakna yaimani. Mahaki apokpa Earl Methenii asi yuda laisuba miyoi ama oibana. Imung manungi bar kudimakti mama Jene Methenii na purame. Masa singi chana thagnanaba lairik laisu tamhanaba hotnabada ayuk nungthil khaidana thabuk surame. Masina Jene Methenii asi masa singa ningthi nungaina loinaba phanglamde. Joseph Roy Methenii na masagi chahi taruk surakpa matamda apokpa mapa Earl Methenii gari accident amada laikhide. Mapa laikhidraba matungdasu masa singi khanduna Jene Methenii na suba yaba thabak khudimak awa ana thidana suduna masa singbu mirak tinanaba hotnarame. Nongmata masa singa sibu chara helalakhide. Angang oiringei matamdagi hauna Joseph Roy Methenii asi yamna singba intelligent wangba mathak thongba singda nolukpa haiba inba afaba satra ama oina haurakhi. Amaromda serial killer Joseph Roy Methenii gi matangda fangba atopa report tadi mahak asi mapa laikhidraba matungdagi mahaki mamana atopa imung amada yoknanaba sinarami. Adumakpu mahaki mahima singdi makha adumak leptana tamtharami. Angang oiringaidagi hauna Joseph Roy Methenii asi Fibam Fazaba wang chauba misak ama oirakhi. Mahaki awangba asi feet 3 inchi 9ni. Masagi chahi 19 surakpa haibadi 1973 gi matam masida mahak asi USA gi army da join tawrami amasung mahaki posting asi Germany da tarami. Adubu Joseph Roy Methenii na posting adu mana pamjaba Vietnam da oina khanki amasung Vietnam da matam kuina lairami. Mahakna artillery unit asida lairingei aduda nisada laichuraktuna heroin addict oiraklami. Asumna chahi kharagi tungda Vietnam gi war su loikiduna Joseph Roy Methenii USA da amuk halakhi. Mayumda suti lairaba matungdagi amuk hana USA gi army da join tawkide. Masigi matung ayamba matamda mahak asi barda chatuna yu thakpa aduga yumda hanjindana mayum makai leitaba miyoi singa loina tinaduna South Baltimore gi mayum makai leijataba miyoi singi leifam kem amada leirami. Mafam asida leiduna mahaki ariba seltum kudimak mahakna sariba nisa amadi yu leibada sijinnarami. Adum oinamak Joseph Roy Methenii forklift ki driver haibadi asoba industry singda posai sing thangdok thangjin tawnaba gari adugi driver oiduna sel talami. Fanglakpa salpham kudimak mahakna drug chabada sijinnarami. Asumna Joseph Roy Methenii matam sangna drug addict oiba miyoi ama oirakhi. Nongma mahakna drug sijinnaringida mahaka nupi amaga thengnarami. Nupi asisu drug addict amadi sex worker oirami. Adubu Roy Methenii nadi nupi asibu nungsijarami. Maram asina Roy Methenii na nupi asiga punna leminnarami amasung family asigi mateng pangnanaba haiduna Roy Methenii na mahaki halagi thabak adu thadoklaba matungda trailer truck oina thauduna imung manungi support tawrami. Matam kharagi matungda makhoi anigi masanupa ama phangjakhi. Amaromda Joseph Roy Methenii da kanagumba singna mahaki family gi matangda hangba matamda mahaki mama amari mapa animak laikhidre haiduna phongdoklami. Matam khara Roy Methenii mahaki nupi amadi machaga loinana nungaiba punsi amada lelami. 1993 gi matamda Roy Methenii mahaki truck adu thauduna arapa mafam amada company gi potsai sing lauba chalami. Khongchat asi loiraba matungda mahakna yumda halakpa matamdadi mahaki nupi amadi machanupa adu yum aduda leiramdre. Khongul liba matamdasu langla langjin amata phangba ngamlamde. Mamai thangda mahaki nupi asi atopa nupa amaga lonana chatkre maduda machanupa asisu pukhre haiba khangki.
Masida Joseph Roy Methenii gi wakhalda yamna nungaitriba asi mahaki masanupa asi sel kharagidamak fattaba miyoi singda yonthoklamgadra haiduna pukningda pakatba faujarami. Masina maram oiraga mangkhiba mahaki nupi amadi masagi khongul linanabagidamak magi nupibu masak khangba miyoi singdasu wahang kya marum hanglami. Adubu matam mangba natana langla langjin amata fangba leiramde. Asumna sahi ama haukraba matung 1994 da mahaki nupi asibu masak khangba Randall Brewer amadi Randy Pikerga Hanover Street Bridge amagi khombal amada thengnarami. Masida mahaki Nupigi mari makhong hanglammi adubu nupa ani asina yamna karim kathainana khangi adubu haido oi haiduna Methenii da yamna usit thawoidaba miyoiba amana taba ngamloidaba wafamsing hairami. Masidagi Joseph Roy Methenii masage asauba adu control toba ngamdabadagi mahagna nupa ani asibu turel khongban aduda nungdangna thomduna irai laina hatki. Tasengna hairabadi Joseph Roy Methenii asi hingsaba amagi song sadani. Mahak masagi arumba asi keji chamaga yankhaini aduga fit taruka inchi nipan wangba misakni. Masina maram oiraga nupa ani asibu mahakna irai laina hatkibani. Asiba haksang ani adu mahakna manak nakna lairiba turel aduda langtharami. Methenii na tauriba arolba thabak adu turel aduda nga faduna lairiba Doyle na urami. Masidagi Methenii na mahaki arolba adu khangkhiba tare haiduna Doyle busu mahakna nungdangna thomduna hatki aduga haksang adubu turel adugi aruba mafam amada puduna hundoklami. Nongmanini haukraba matungda polista miyoi ani mangkhibagi matangda pau phanglami. Mangkhiba singasigi khongul liba matamda Joseph Roy Methenii bu polisna phaki. Adumoinamak mahakna mihat asi sathaki haibagi chapchaba evidence amata fangba leikhide. Masida natana mahakna miyoi ani adubu hatpa matamda sijinnakhiba khulaisu fangba ngamlamde. Masina maram oiraga Joseph Roy Methenii mara leiti haiduna jaildagi thorakhi. Mahakna jaildagi thorakpa matam asidagi Joseph Roy Methenii asi yamna sathiba sahingchaba amagi wakhal mahaki kokta chele. Masi masu mahakna khangle kaigumba miyoi ama hatlaba adubu asiba haksang amadi miyoi adu hatpada sijinnakhiba khulaina singba phangdaba tarabadi mihatba adu pharabasu kaidaunungda dandi fangloi haiba sini. Masina Joseph Roy Methenii da mi hatpa asida anauba ithil ama pibagalana yamna sathiba serial killer ama oirakhibani. Mahakna mathang hatnaba target tawriba miyoi sing asi mahaki nupina mabu thadoktuna chatkhibani haiba khangba aduga nupi asibasu masak munna khangba miyoi singni. Masida natana mahaki nupi asigi lamchat sajat manaba haibadi drug user aduga sex worker zu oibi nupi singasida mahakna mihat asi sathanabagidamak plan tawki. Media report amagi matung inadi Joseph Roy Methenii gi wakhalda mahaki nupi asina lana lamjingduna mahaki masa asibu maga punsigi oina mari tatnanaba hotnare haiba thajaki. Masa kainabagi maisak asina maram oiraga Joseph Roy Methenii mahaki nupiga lamchat sajat punba miyoi sing khanduna mahakna mathang hatkibani. 1995 tagi hauna mahakna nupi masa singbu maru oina red light ki mafam singda leiba nupi sing mahakna unanaba kauki. Madugi matungda nupi sing asibu rap tawraba matungda yamna tamthiba mongda hatlami. Masida natana mahakna hatkiba sex worker sing adugi haksangi mathak thangba saruk khwangdagina kok phawbada leriba saruk sing adu mahakna leriba mafam aduda thamlammi. Madugi matung tarakpada mahakna karigumba sex worker oiribi nupi singasi phangdaba taragadi mahakna hatoklaba matungda thamkiba sex worker sing adugi skeleton haibadi saru polang aduda phawba mahakna nattabali chatki. Joseph Roy Methenii na mahaki crime asigi makha tarakpa saruk singdasu sex worker oibi nupi kharabu nampuda phaduna puraklaga tamthina rep tawraba matungda matup kaktuna hatlami.
Madugi matungda nupi sing adugi haksang adudagi sadong sing adubuna tongana lokthokhtuna thamlami. Sadong sing adu lokthokpa loraba matungda lemhoba saruk amadi haksangi part sing adubu ningthijana pack toraba matungda box amagi manungda haptuna thamlami. Aduga tongan ba mafam singda phatta haudi hundok phamda langthoklami. Methenii asi truck thobada natana karigumba matam singda street food su hanglami. Masida mahagna burger amadi sandwich na singba yolami. Mahagna street food phamba asida mahagna hatkiba nupi sing adugi sadong sing adubu slice ki mawongda semdoklaba matungda yairami. Aduga mahagna yoliba burger adugi masal ama oina pikki sadong sing aduga yansinnaraga customer singda pizabada natana mahak masasu yauna charami. Asumna miyoi bagi sadong yauraga semba burger adubu sakiba miyoi singna mahau adubu kauba ngamdabana maram oiraga angakpa phangna demand yamna taunaraki. Asumna matam sangna mahaki street food adu chalaiduna yamlaba senpham kya maramsu Joseph Roy Methenii na talami. Amaromdana Baltimore hariba mafam asida mihoi khara mathang mangkhibagi thokdok asigi matangda pulisna thijinba haurakhi. Tanja asida phatta haudi sengdokpa worker amana amod akai mayam marakta hundoktuna thamlamba box amakak thengnaki. Hairiba box adu hangdoktuna yengluba matamda saru sayang yauba thengnarami. Fangliba saru sayang sing asi Nupigini lonena forensic science ki team na laklaba matungda haksang adu kanagino haiba masak khangdoknaba hotnarami. Fangliba saru polang adu kethi haribi nupi asigi oirami. Mahag asi matam kharagi mamangdagi mangkhre haiduna thiraklibi nupini. Mahag asi su sex worker amani adubu mahag asi kanana kari maramgidamak hatlibano haiba khangba ngamlamde. Asumna matam khara haukraba matung mamangda fangkhiba box aduga chap manaba nupi amagi saru polhangsu phanglami. Mahag asisu sex worker ni adubu mabu haliba miyai asisu pulisna faba ngamlamde. Tasengbadi fangliba boxing adu Joseph Roy Methenii na hatkiba nupi sing adugi saru polang yaupa box ni. 1996 ki November thagi thakai yaurakpada Joseph Roy Methenii na Kimberly Lynn Spicer bu mahakna leiriba pellet factory aduda kaugduna rep tauraba matungda thangna thinduna hatlami. Adubu huran baki tarani mapugi nongma haibadu Joseph Roy Methenii ki mafamda tagadauri. Joseph Roy Methenii na mahaki trailer truck adu thoraga mahaki langda thuba yaba nupi sing thirami. Maduda sex worker Rita Burgerda thengnaki. December ki tang nipan 1996 ki numit asida Methenii na Rita bu kidnap tauraba matungda puraklami. Aduga mahaki trailer gari adugi madungda Rita bu drug pizaduna rep taunanaba hotnaki. Maduda Rita na yadaduna mafam adudagi senthoraki adubu Methenii na mahakpu pharami aduga phuraba matungda amuk hana trailer truck adugi manungda soro singsillaga nampuda rep taunanaba hotnaki. Thaudog asigi matangda hakthengdakiba Rita Burgerda phongdorakpada Methenii na mahakpu hatnanaba hotnabari haiki. Rita bu rep taunanaba hotnaba matam aduda Methenii na ngasidi nangsu soidana aina hatladabani aduga aina hatkiba nupi sing adugi matung ilhandaurabani haiduna phongdoraki. Asumna mahakpu rep taunanaba Joseph Roy Methenii na honarakpa matam aduda mafam aduda leramba nungdang amana Methenii ki kokta thomlami. Madugi tanja aduda Rita trailer truck adugi thongnaudagi songthoraktuna manak nakna leiba police station tamna laklaga Joseph Roy Methenii gi mathakta complaint tauki. Madugi matungda khudakta police ki team amanasu Joseph Roy Methenii na leiriba mafam aduda lakhi adubu mahakti mafam aduda leiramkide. Masigi matung December ki tang 15 1996 ta mahaka pellet factory aduda leminariba marup amada mahakna tha amagi mamangda hatlaga factory asida lotuda thamliba Kimberly Spicer ki haksang asi phumjinba matamda mateng pangbiu haiduna hairami.
madudagi mamanab aduna khudakta police ta chatuna complaint ama tawrami aduga numittumaktada haibadi December gi tang taraga manga numit asimaktada Joseph Roy Methenii mahakna mi hatpada sijanaba nungdang aduga konana police na phakibaga lonana mahakna tha amagi mamangda hatoktuna thamlamba Spicer gi haksang adubusu mahakna leramliba pellet factory adudagi police na recover tauki police na satharakpa investigation da Joseph Roy Methenii masagi maral yazaki mahakna miyoi 16 hatki masing manungda taradi nupini masi pumnamak mahaki nupina mangonda minamduna masaga sana khaina hankibagi laman kumbani haiki mahakpu court puthorokpa matamdasu masamakna death penalty pibinaba court ta hajarami 1997 da court na Rita Kembergi case kidnapping amadi sexual assault ka mari lenana Joseph Roy Methenii bu sahi yankai jail da leinanaba rai taki 1998 ta Spicer gi mother case ka mari lenana sibagi serak piki adubu kumjali sing ani amada Spicer gi case asi payroll da thokpa yadana punsi supa jail da leibagi rai taki asumna chahi kunga mathoi Western Correctional Institution Kimberland da leiba jail asida leiraba matung masagi chahi humpugani thoi surakpa kumjali sing ani taraga taret ki August ki tang mangada Joseph Roy Methenii jail da laikide mahakna laikidaba asi heart attack na maram oiraga sibani haiduna fongdoknabasu yauri aduga atopa media report singdadi mahak asi jail da leiba inmen singna phubada sibani haiduna phongdoknari tasengbadi Baltimore hariba mafam asida akibagi masak oiraba serial killer asina laikidabagi maram asi sabsana khangbangamdana chamamnari pujarakliba case asi kamdau bibagi comment section da adom gi mot thambiramu channel asidagi makhata na crime ga mari lenaba wari sing taba phongbinabagi damang channel asibu nungsibiduna like comment subscribe tawbiramu tabideba khudingmakpu amukka hana khurumjari